कुमचा लिसिंग अनि कुनिथोई अमदी कुनहुमदोई दगी हौगदौरिबा प्रधानमंत्री जन विकास कार्यक्रम PMJVK गी दमक लाकदौरिबा चही मंगागी ओइबा पर्सपेक्टिव प्लान सेमनबा चीफ मिनिस्टर एन बिरेना मयाई तांगबल लौदुना मिफम पांथोखरे ISCOM की वीडियो जर्नलिस्ट अमदी महाकी ममानबा अमबु अटैक तौबदा चेनरीबा मियोय अनि ngasi CGM इम्फाल वेस्ट पुथोकलबा मतुंग नुमित 15 जुडिशियल कस्टडीदा रिमांड लौथखरे Kanglaipak asigi culture, tradition, identity amusung demography sing yamna top topi atopa mapangi lamgas yengnabada yamna khetnai haina Minister Dr. Sapam Ranjan na hairi. Southeast Asia da Manipur na ahanba assembly form kiban numida sibuning singfam thoi haina Mahut amadi RD and PR Minister Yumnam Khemchan na hairi. अमदी मियोई खरना इंसिल लगा मसागी अपाम बखरा फंगना होनबदा आरान बथबक थोरम तौरिबा सिंह खुदकता लेपकदबनी हाइना ख्वाइरंबन नुपी कैथल सिंफम अमदी सक्तम कनबलुकी सेक्रेटरी तिंगुजम ओंगबी रानीना अकनब वार्निंग तौखरे IS News meeting tabiri bukhoi puna mukputaram loksari COVID-19 dagi ngakthoknana bukhutoi na hambiu hand sanitizer sizinabiu mask upiu fitaruki distance thambiu yariba makai vaccine dose na kapthokpiu section bana punamaki yaiphabani hauzik pau sandok na pizari kumja listing ani kunithoi kunhumdoi dagi haugadoriba pradhan mantri jana vikas karyakram PMJVK की दमक लाकदौरी बचही मंगागी ओइबा पर्सपेक्टिव प्लान सेमनबा ngasi चीफ मिनिस्टर एन बिरेन मयाई तांगबल लौदुना CM सेक्रेटरिएटा मिफम पांगथोखरे पांगथोखिबा मिफम अदुदा मिनिस्टर बिस्वाजित नेमसाकिब केन गोविंदास कोंथौजम सापम रंजन सुसिंद्रो मदी बसंत कुमार यावना MLA अमदी मरी लेनबा DC अमसुंग ऑफिशियल ग्याना सरुक याखे मिफम अदुदा स्कीम असिग रिवाइज तौरबा गाइडलाइन सिंग खनबगा लोइनना स्कीम असि नियम सुम नमियामदा योहन्नबा मरी लेनबा ऑफिशियल इंचार्ज अमदी डिपार्टमेंट क्यागी हेड सिंगदा डेटा सबमिट तौनबा खंगनखे नाकल अमरोमदा अहुम सुबह स्टेट लेवल बराक फेस्टिवल लिस्टिंग अनि कुनिथोई की ऑर्गेनाइजिंग कमिटी की कांगू अमगसु चीफ मिनिस्टर गा उनादुना पांगथोकदौरिबा फेस्टिवल असि मतंगदा वफम क्या खनखी हाइगिरी थास्तिगी तरामरेगी नुमिदांग पुंग 8:45 रोम ताबा मतमदा ISCOM की वीडियो जर्नलिस्ट इम्फाल ईस्ट डिस्ट्रिक्ट की सोइबम लेकाइदगी कैथेल लाकपम लिखोंबा अमदी महाकी ममानबा अमबु साथीना फुरकपदगी लिखोंबा काहेन सोक्तुना लाइकनरीबा असिदा चेनरीबा मियोई अनि ngasi CGM इम्फाल वेस्ट पुथोकलबा मतुंग नुमित 15 नि जुडिशियल कस्टडी दा रिमांड लौथखरे थौदोक असि चेनरीबा उरिपोक सोरबोन थिंगेलदगी Robert Leithangbam chahi kuntra apopa laikhidraba Roman amadi Chigamkha liwa lambidagi Rahul Atom apopa sonamani numit humni gi police custody da remand lauraduna court ta puthorakhibani makhoi ani gi bail launaba tharakhiba application court na reject tawraduna makha na thaudok asi mapungfana thidokna ba numit 15 ni judicial custody da remand pi khibani Court complex ta hanadagi leiramba khoisaunaraba masing yamlaba soibam lekai gi meira paibisingna likhomba phuramba ki thodok asiga mari leinana senariba miyoi sing court ta puthorakpa duda paumi phuba yaningde jenaba miyoi sing dandi piu bel piba yaningde mihatpagi wakhal thadok se haiba kholau kya laukhi Committee of Civil Societies Kanglaipak na sinduna Kanglaipak Manipur ki puwari da miyangi ahan balangak laikhiban numit October ki tang 19 1995 haiba thorum ama Palace Compound leba Chandrakriti Auditorium dangasi pangthokre thorum badu da saruk yakhiba Minister Dr. Sapam Ranjan na Kanglaipak asigi culture tradition identity amasung demography sing yamna top topi atopa mapan gilam singa yamna khenai haike masibu kupna thidoktuna lamdam asigi miyam punama khanghanna bahonagadabani aikhoi gi ipa ipu singna tungi mirol singidamak thambiramba puwari kaya adu hauziki mirol na khangpham thoi haiki
Maru oina hojiki mahairoi amadi tungi mirol singna aikhoigi puwari asi yamuna khangna bohonagadabani aduga mapangi miyamda lamdam asigi tonganba yamna unique oiba culture identity amasung tradition lei haiba khanghanba mathau tai loinana mahairoi singe syllabus ta aikhoigi puwari kaya hafsinduna makhoibu khanghanba mathau tai haiki Drama cai kungi matung jida akhoi gi Manipur ki population ji kamaina le hogani akhoi gi culture ja dilute tawdori bra akhoi gi phajagraba identity culture phajagraba kainoji dilute tawdori bra studies ke alai fertility rate singai lairagadi dilute tawraga culture ji pura ma yani haibaki study kya adum experts in the kangani akoi experts not apne this is just what we read from the book like the khadaso pa adu kaino tawdi what is the status of our Manipur demography population in a size of the total fertility. Thoramaduga Mari Lainana CCSK ki President Jitendra Ningombana Aikhogi Ipa Ipo Singna Kumjali Sing Magachama Panifunipangi Matamda Aikhogi Apun Magi Saktam Ama Sagatna Bakan na Hotnaramba adu Hauzik Matam Dadi Madugi Ona Tainabada Masamasagi Purup Singna Hena Chawi Haina Lainari Mamangi Matam Kyada Apun Magi Saktam Ngakna Chatlamba adu Taiwanare Aikhoi Masel gi Marakta Apun Magi Saktam Thugaina Oina Sillaga Leire Haiki Matam Amada Ipa Ipuna Kalamba amadi makhoigi tunglam chatki damak yelamba asan ba midyeng sing hojiki mirolna khudung in batangai fade aduga ngasi pangthokli ba thoromasi Manipurna India gi fiba nungda leitringai mamangda kangleipak Manipuri puwari da miyangi ahan ba lengak lekhiba numit asibu lengakna matung tarakpada achoba thorom ama oina pangthok haningi haiki Holdegi kari ba khoigi elected member mayam singduna Manipur se punba Manipur amagi wakhalun na mangda thammai haraga coalition government am singkiba haiba coalition government duda maru ina singdi ke karakpa taragni pan regi tamdi ke karakpa mayam singaga pullaga khoigi apunba Manipur ama singtam kaibi yadi haiba apunba Manipur amagi wakhalun na sagalaga lenga khiba adugumba hallaman singduna Manipur kaibi yadi di haraga ngasi ujik 2022 surpu tanja sidadi khoigi leiba purup mayam singsi amana magi mana man chawi mana chawi adna ithniki onatrika identity crisis ma lakpagi mongda akhoi Manipur thugani na khonar ko se masigi posi akhoi afaba nate aduna thaina matam du allaman jing Southeast Asia da Manipur na ahan ba assembly from kiban numida sibuning sing from thoi haina mahut amadi RDNPR minister Yumnam Khemjan na phongdokre ngasi all Manipur Legislative Assembly building da Manipur State Legislative Assembly Museum and Archives ki marirak shuba mapok kumun thoranga mari leinana wafam ase wai Khemsan na phongdokhebani thoram adu da khundrakpam kendra gi MLA Thoksom Lokeshwar lamlai kendra gi MLA Khongban Tabam Ibomsa amadi Manipur Legislative Assembly gi Secretary Karam Megazit na athoiba mithung len oina saruk yakhi Wai Khemsan makha taroduna listing magachamapan nifunipan September gi tang tara da gazette thokduna Indiana Constitution sem dringai mamangda Maharaj Buddha Chandrana listing magachamapan nifu taret ki September gi tang tara nipan da democracy chatpalebak ama oina assembly mi famduna listing magachamapan nifu taret Assembly Act introduce tokduna assembly fam ba haukiba numit museum amadi archives asti mahakna MLA ahan bakarakpada parliamenta class yawasatpada thengnarakibani Mafam aduda India gi ariba wari dagi hauraga India gi civilization amadi ningkha tambagi wari fawba leiram ki haiba wafam thamke Miyoi kharana insil laga masagi apamba khara fangnaba honabada aranba wafam kya sandoktuna nam haduna blank paper da sahi khomba Aadhaar card photo na chingba lokhatuna maram sadana irang sagatliba khudakda lepiyu haina khwairamban nupi kaichal sinfam amadi saktam kanba luk secretary Tinguzam Ongbi Rani na akanba warning tawkhre ngasi khwairamban gi laimaral sidabi ima kaichal da khwairamban nupi kaichal semka sagaluk gi ima ibel sing yauna pangthokiba pawgi mifam amada puwari ka sagona duna laglaba kaichal sing asi gi akoibada street vendor singna kaichal asida yonjari ba polam sing asi yonsilaktuna post tabagi awaba mayuk nariba asi koknaba street vendor singi mafam loshinbiu Feyon fam kaichal anida yoliba lamdam asigi iyonggi polam sing akoibagi dukan singna yonchilakpa thingbagi khongjang sangsinduna dukandar masa da makhatana tawdana bagi athingba thambaga loinana lengak amadi mari leinaba department singda thingbinaba haijaduna laklibani imoinu ima kaichal saktam kanba lup haibiriba asi kaichal ahongi oina
मियोई चाट्रुक हेनबना मिफम पांगथुक्तुना लुप अमा ओइना सेमले हाइबसे युमफम याउदब वाफमनी मसिगी मतांगदा कैथेल सिंग असिदा मिफम तौखिबा अमदी लुप सेंखिबा लेते कोंग्ब्राई लटपम ओंबी सिलाबती अतोपमिंग पाकपी असि कैथेल अहुंगी अपुनबा एसोसिएशन अमा ओइबा ख्वाइरंबा नुपी कैथेल सिनफम अमदी सक्तंग कनबा लुकी फाइनेंस सेक्रेटरी नि महाक्की मथक्ता हाइनिंग लिबा अमदी पिनिंग लिबा मराल सिंग अदु चपचाना प्रमाणगा कोनना अथुबा मतमगी मनुंगदा सेंगदोरक्तरबदी हुइरेम बिनोदिनीगी मथक्ता लीगल एक्शन लौरगनी हाइखी जकन एजेंडा नो कैथेन के ओइना चेंजर चोंगजर बा खोगी इथक्ता मोइने सिनिंग म मरान जे कइनो मदो विथ डॉक्यूमेंट का लोइदर पुथोकपियो बा अखोइने सी तोरमे नत्रगा मथक्ता साइबा दुकान में हमजे अखोइने योंथोमे डिपोजिट लौरमे हाइबगी विथ डॉक्यूमेंट का लोइना पुथोकपियो बा सिमी शर्मा कैथेन जिदा मीटिंग कया हंजन तौबु मतमदा लंगी दुकान हाकनी डॉक्टर की फार्ट सेट पीनबा मफम मा हाकनी अरेम जिंजे नुपी खक्ते की ओइबा नन लोकल नहंदबदा लोटरी तौने हाने लाथो मने लाथो VDF na law and order ngak na buhana badasu achoba thodang lauri haina Manipur gi DGP P Dongel na phongdokre ngasi Imphal West District Police Headquarter da VDF band platoon launch tawagi thoram da wafamase DGP na phongdokhibani thoram aduda ADGP Clay Khongsai IGP John Wan Themthing ngasangba DIG ke Kabib SP Imphal West Sibakanta All Manipur Working Journalist Union Amjugi President Wangkhemcha Samjaya madi VDF ki makok thongba official singsu saruk yakhe DGP P Dongel na makha taraduna district police personnel yamna leirabasu band platoon kayadi leinadre VDF na band platoon linkhalakpa se yamna aphaba khongthang amani VDF na sumarak marakta aphaba thabak thorom kaya pangthoktuna lakli haikhe कुमजा लिसिंग अनिगा कुनमाथोई की फेब्रुआरी थादा मणिपुर लेंगाकना नोटिस थोक्तुना DPC मायोक नखराबा हिंदी प्राइमरी एंड ग्रेजुएट टीचर सिंगी ngasi फाव रिजल्ट हाइदोक्तना लेंगाकना थंबा सियामना लाइबक थीबनी हाइना ऑल मणिपुर हिंदी प्राइमरी एंड ग्रेजुएट टीचर्स DPC फेस लिसिंग अनि कुनमाथोई कैंडिडेट एसोसिएशन ना फोंदोरकले इम्फाल की मेजर खुलदा लेबा मणिपुर प्रेस क्लब तंग से पांगथोकिबा पाउगी मिफम अमदा एसोसिएशन असिगी माइकैदगी कैंडिडेट अमना फोंदोरकिबदा सेंट्रल गवर्नमेंट ना हिंदी लोल असिबु चौखटनबा कन्ना होनरी अदुम ओइनमक मणिपुर लेंगाक ना हिंदी की ओजा लौरग ngasi फावबा फोल हाइदोक्तना थमलिबा असि लाइबक थीबनी हाइदोक्तना थमलिबा रिजल्ट असे थुबा मतमदा हाइदोक्नबा मरी लेनबा सिंगदा अपील तौरकले इम्फाल की मयोलम ओइरिबा सिंगजोमै सापम लेकाई लेसंगथेम लेकाई ओक्रम लेकाई मयंगबम लेकाई अमदी ओइनाम थिंगेल की मेन रोड की ममांग थंगबदा हौखिबा चाही अनि अहुम असिदा लमदम अदोंगी मियामना यामना मोदपा तोटी इसिंग थक्तुना लैरी हाइरी मसिगी मतांगदा यानिंगदबा फोंगदोक्तुना ngasi मियामना वाकन मिफम फमख्रे यावा सिंगजोमै की प्रेसिडेंट एल मोम्बिना मरी लेनबा सिंगदा हिरम असिगी मतांगदा मिटिंग संगबिनबा तक्सिल लकले सप्लाई स्कीम इसिंग पीरिबा फंगिबा कंज्यूमर सिंगना फत्तबा नमथिबा इसिंग मतम कया की मांगदगी सही अनि ममांगदगी फत्तबा इसिंग तारन लागबदु मतम मुतुंगिना मरी नगो थोरटीदा एरा खन्ना वखत सरबसु सिफावदा सबजाबा फबा एक्शन नमता खoi किरदना फत्तबा इसिंग अदमक तारन लेबदगी मणिपुर हौकिबा पुंग कुनमरी असिदा मियोय तरेट कोविड पॉजिटिव ओइबा थिंगनखिबगा लोइनना पॉजिटिव ओइबगी सांग सादा मरी दशमिक सिनो ओइखे एक्टिव केस मसिंग कुनमरी दा हेंगतख्रे कोविड कमन कंट्रोल रूम दगी थादरक रिपोर्ट की मतुंगिना लाइचत असिदगी मियोय अमा नाम फगतपा थेंगनखि फगलपगी चांग सादा मरीफुद्रा निपान दशमिक मरी मंगा द लेख्रे मणिपुर ngasi फावदा पुना मियोय लाख 13 लिसिंग यांखै निपान सनिपान हुमफुमापन कोविड टेस्ट चौखिबगी मनुंगदा कोविड पॉजिटिव ओइखिबा मियोय पुना लाख अमगा लिसिंग kuntramapan सनिपान यांखै हुमदोय सुख्रे लाइचत असिना मरम ओइरगा मियोय लेतबा यावखिदे अमदि लमदम असिदा लाइचत असिना मरम ओइरगा लेखिदबा अपुनबा मिगी मसिंग असि पुना लिसिंग अनिगा चामगा निफुमापन ने अमरोमदा हौखिबा पुंग कुनमरी असिदा इंडियादा नौना मियोय लिसिंग अमंगा चौंगा कुंट्रा तरेट कोविड पॉजिटिव ओइरे लेखिदबा मिगी मसिंगना निपानी फगलपगी चांग सादा मरीफुद्रा निपान ग दशमिक तरेट तरुक ओइरी अपुनबा कंफर्म केसना कोटी मरी लाख निफु तरुक लिसिंग कुंट्रा निथोय सामरी कुंट्रा यौख्रे एक्टिव केसना लिसिंग कुंतरुक का सामरी निफु मापनी लेना असिना मरम ओइरगा लेखिदबा मिगी मसिंग लाख मंगा लिसिंग कुनिपान ग समापन तरा हुमदोइनी लेना अस्ते नाबा फदुना डिस्चार्ज तौखिबा मिगी मसिंगना कोटी मरी लाख निफु लिसिंग हुमफुद्रा तरेट का सुपना हुमफुनी पानी लेना अस्तेगी ngakthoknaba vaccine kapthokiba pun migi masingna koti chani ga 18 लाख 53 लिसिंग हुमफु तरुक 7 kuntrani pan henkre
Malemgi oina COVID-19 na khwaidigi hena sohalaba lebak singi manungda USA na ahanba, India na anisubada amadi France na ahum subada leiri. Awang Nongpok State ki oina Assam na ahanba, Mizoram na anisubada amadi, Manipur na ahum subada leiri. ISCOM ki local channel number 146 and 148 ta Panglamba Didi Imphal amadi Didi Mizoram channel asi channel number 373 amadi 382 da oina fanglagani. Subscribers sing na hariba channel sing asi adom adongi set-top box da auto search tawraga fangbigani haina ISCOM ki management team ki maikaidagi kangalakli. Scheduled Tribe Demand Committee Manipur SDGCM gi mihut kangbu amana Mahut Minister Yumnam Khemchanga unana bohonamada pung ama hena karigumba wafam amata haidana leihanduna thamkiba thawong laibak thibani haina SDGCM gi youth wing gi convener edition na mairakpam na phongdorakle Mitai bu Scheduled Tribe ki list chalhallu haina SDGCM na sangselakhiba khongjang gi makha tarakpo oina maru oiba mitai na khundariba Kendra Singda Labor Minister amadi MLA gi yumda chattuna makhoiga unaduna makhoigi oiba mot launabagi damak ahanba oina ngasi Sinjumai Yumnam lekai de Labor Minister Yumnam Khemchan gi yumda chattuna mahaka unana bohonabada unaba fangdana halaki loinana pendaba wafam ke phongdorakle Handak sahi sigi August ki tang kuntaruk tagi hona Scheduled Tribe Demand Committee na Manipur ki tokan mafam singda wakan mafam phammaga sub satharakpa khana tha sigi tang 12 da ima kunthongan bi gi sanglenda miyang gi mipum pangthoga akoi je miyang gi mifam duna warep narambagi matungina pena Manipur gi leiriba minister sing MLA sing gi yum da changaga khoina taliba Manipur gi maitai natrana mitai na khangnariba phurup sibu Scheduled Tribe ki list yauna na bagi changchileba khongjang sida leba ngak piriba MLA sing gi minister sing gi kari commitment leiriba gi apsi miyam mangda miyam khangna lauthok piu haidana madugi mokhogi yum da khoi miyam Gani haibagi warep tugi matungina ngasi ahan boina singjam assembly constituency gi MLA soi biriba duga mohon minister soi biriba minister Sri Khemchan gi yum jakhoi mam se lai haraga akoi je memorandum pisan baduga maha ki oiba kari phirep leibagi demand sigi matang da haibasi akoina madugi damukta lakchabani lokoina ngaibasi chawrakna pungama khara henna khoi ngaire ado masi phawbada khoi gi magi official oiba mahak masamak natraga su maki PRO Imphal East ki New Chekon-da khaktuna thamlamba lengdaba mela pangthok phamasi mela soidana pangthok hannaba pandamdagi Prime Minister Narendra Modi da Post Office ki khuthangna memorandum ama thakre haina Handloom Promotion Council Manipur na thadorok serol amana phongdorakle Manipur lengal sahi taragi mamangda commerce amadi industries loishangda lam ekar 2.2 taruk piduna khaktuna thamkhrabani masi permanent exhibition trade pangthok naba Pikiba lamni adubu laibak thibadi ngasi fawba sengba thabak amata lokhat pidre maramasina Prime Minister da hiramasi mek sengna khangan kibani Handloom Handicraft amadi khadi bu nungsijaba PM Modi na asengba thabak lokhat pirakani haibagi thajaba lei haina Handloom Promotion Council na makhata na phongdorakle Haukiba September ki tang kunda Manipur lenga ki cabinet mifam amana Manipur gi mafam kharadagi use sungba amasung yonbagi lerama thingba lakthoki ba warepadu handokadabani haiduna collisions against drugs and alcohol kadag amadi lamdamasi ki tongan ba imalup singna satharakpa democratic oiba khongjang singi starukama oina ngarang tongan ba district singda paksana wakan mifam pangthokre Imphal East district ki manungsana leba kairaulitan makhongda panthoibi leimarol lamjing mairabai Association amasung kada Imphal East District Committee ani napuna khusam naduna lengak na use sungba amadi yonbagi ayaba piki warep handu u haiduna miyangi oiba wakat mifam ama pangthoki ba wakat mifam adu da saruk yakhiba miyam aduna Manipur lengak na lauki warep kudakta handu u yudagi haurakliba Icha isu sing kallu haibina chingba yaningdaba kholau kaya lauki nakalamaromda Kakching District ki manungtanba Lamjau Mayalai Kaida All Manipur Women Social Reformation and Development Samas Nupi Samas the Thaubal District United Women's Development Organization Thaubal Ima Lamjau Punba Merapai Bilup amasung kada Kakching District Committee na punna khusam naduna Manipur da yu sungba amadi yonbagi ayaba piba yaroi haiduna miyangi oiba wakat mifam amasu pangthokhe Manipur da handak pangthokadoriba local urban body Municipal Council Nagar Panchayat amadi Panchayat ki mikhalda Bharatiya Janata Party BJP gi mirep amasung BJP ga chatminagadaba mirep singbu mai pakhanna pandamda BJP gi workers meet ama ngasi Kakching District ki Kakching Sumak Lekai da leiba Jannarum Community Hall da pangthokre BJP Kakching District na sinduna Kakching District ki oina pangthokiba workers meet thoramadu da ASR da President BJP Manipur Pradesh na athoiba mithung
U Ibomsa BJP Kaching District ki President na Thoram Mapu, P Somorjit Secretary BJP Manipur Pradesh na in charge Kaching District, Y Surchandra Hana Kaching Kendra ki MLA Oiramba, M Binod Sugnu Kendra da BJP ki Mirep Oikiba, N Nabasandra Kaching Kendra da Mirep Oikiba, Madi Kaching Amasung Kaching Kuno, Municipal Council ki Councillor Oiramba Kayana Akhanaba, Mithung Singh Oina Sarukyaki, Tarongi Atoiba, Mithung Oikiba BJP Manipur Pradesh ki President A Sardana Hai, Ngasi India da BJP Lengang Asibulu Chungliba Prime Minister Narendra Modi na North East State Chawkhat Tana India Chawkhat pa yaroi haibagi wakhalunda North East State Singi Minister kaya ama tharaktuna Chawkhat Thorangi thabak kaya paikhalakpa asibu Aikhoina ikai kumnafam thoi loinana Pangthokadoriba Municipal Council ki mikhal asida BJP ki Mirep Singh mai pakhanaba aikhoi khuding mangna hona minasi haikhe All Manipur Gorkha Students Union 4000 unit ke President Oibatanadana ABVP 4000 unit ki Vice President ki Thausu Pujariba Roshan Upritibu masak khangdaba mioi singna Phakibagi mayokta Kanglaipak Kanbalo KKL na kandem tawbaga loinana sakhangdaba singna Phakiba Roshan bu tekta kaidana kannaba Manipur lengak na honabiu haiba wafam phongdorakle lobasina ngasi 4000 da Chatuna Mapamadugi Miyamamadi Imung Manunga Unaki. Hobby Tragedy, Paulienda, Equi, Patotava, Monga, Port Meeting Logani, Equi, Ambian, Mariton Pahekari, and Matumana, much is mine, Wiganu, Madam Kandana, Sergeant. Thasigi Taramarita Andhra Pradesh ki Vijayawada gi SS Convention Hall da Chatharakiba Kunmari Suba CPI National Congress ngasilushin kre Rajya Sabha gi hanagi MP D Rajabu CPI National Secretary oina amuhana yenabalaitana khankre National Council Jamaga Kuntra Khanbaga loinana National Executive Kunipan su khankre India gi State Kunipan amadi Union Territory mapandagi khalaba National Council Jamaga Kuntra gi manungda Dr. M Narabu Control Commission Member, State Secretary L. Thoiren Amasung State Executive Member, Comrade S. Mem Sanabu National Council ki Member Oina Khalakre Hairi. Logos Gospel Ministry na senduna Jenims Blood Bank ka kusum na duna nomagi oiba blood donation ke mama Jenims Blood Bank ta pangthokre tharomadu da nupa-nupi blood donor kun manga na EPK pangthokiba tharomadu ga mari lenana Logos Gospel Ministry ki team leader Rishi Kumar Polem na Fongdorakpada Mioiba Amana E Darkar Lerakpada Mioiba Amagi E Natana Atopa Jiba Amagi E Kapayade Maramasina Mioiba Amagi Punsida E Habasiam Namaru Oi Amadi E Donate Tauduna Mioiba Amagi Punsi Kan Badasarug Yaminasi Haike Logos Gospel Ministry nasu ahan boina koi blood donation program ama koi pangthok chari handaki 2022 da the World Blood Donor Days na slogan oina laukiba donating blood is an act of the solidarity haiba adum laba theme maduda akoina su akogi motive akogi puningda to save one's life haiba akogi ishorna haibiba kanagum amagi punsibu kan ba haibasi akogi tangai fadaba pandamni haibaduda akoi Logos Gospel Ministry nasu Modhu and Sanahanbi Memorial Trust Paurabina Sendunangasi Ipudhau Marging Community Hall Pangaida Pangai Nepali Basti Amadi Pangai Maitegi CMHT gi Kartyen Maki Thoram Ama Pangthokre Ngasi gi Thoram Aduda Monohar Mayum Baris Sharma President Bharatiya Janata Yuva Morcha Manipur Pradesh Waiton Gram Panchayat ki Upa Pradhan Elangbam Premjoy Member Ebecha Susila Pradhan Amadi Hanagi Pradhan Konthauzam Kalachana Mrueba Mithung Singh Oina Saruk Yakhe M. Baris Sarmana Pangai Maitay Amasung Pangai Nepali Bastigi Oina CMST card Paiba Yaraba Singda Tuba Matamda Panghanbada Mahang Nasumating Panglagani Haike Naga Students Union Chandel NSUI Nastinduna Thasiki Tangtara Mathoidagina Taramari Fauba Chandel the Pangthokiba Anisuba Inter School Sports and Literary Meet Lisingani Kunitoi Mapungfana Amadi Mai Pakna Pangthokibada Pungning Thogot Kiba Sel Thumgi Oiba Mateng Panglakiba TAN Hills ki Minister Letpau Hauki PHED Minister El Susindro Social Welfare Minister S. Dingo Chandel ki MLA SS Oles Amadi Chandel ki DC M. Ras Kumar Bu Union Asina Thagat Pa Fongdorakle Loinana Union Asina District Asina Leba Tongan Tongan Ba Department Kiana Laukiba Thaudangi Damak Union Asina Thagat Pa Fongdorakle
Manipur gi maming leiraba nongmaithem pahari na hinglingei matamda maitaigi chatna lonchat amadi lamchat sajat kannabagi damak achauba phambak amasu mahaki isaina kalami haina Manipur Language Advisory Board Sahitya Academy New Delhi gi convener nongmaithem Kiran Kumar na phongdokre ngasi konung mamangta leiba lamyanba Sanglen da Nongmaithem Pahari Memorial Trust na sinduna pangthok kiba tarataruk suba Nongmaithem Pahari ningsing kumol thoram da wafamsi Nongmaithem Kiran Kumar na phongdokibani thoramadu da Nongmaithem Pahari Memorial Trust ki President Chongtham Kamala susaruk yakhe Nongmaithem Kiran Kumar na makha taraduna laikhidraba Pahari na pamsaramba amadi matamisai da kathok lamba thaudang adu ningsingba oina numit ase palan tawbani mahaki isai na mafam khudingmakta mahaki mingchat ki maira sukhatki Masi Ladiba Manipuri, Matam Isai Pambagas the Yona Bukalamba, Achang Balamzingba Ama Oiramki, Manipuri Matam Isaiga, Mahaki Minga Tanabayadra Ama Oi Haike. Mahaki Awa Nungai Kongset Punama Sida, Mahaki Isai no Magi Land of Maroki, Aina Angang Padagi, Hogalaga, Bacha. Mayamnadi Quigi Sagagi the Pabum Macha Hanabadi Pabum Sachigi Mayamsina Samjal like a Pabum Sahavi Bacha Hanatan Bacha and Angansi Angang Bachadu as a Chukatki Magi Santarglaba Unsi Matan Amada Swantaraba Matamduda no Mayam the chicken I was in Saravan Taman Hagibale Manhai Ayinum Sivani Span High Adungasi or Manipurgi Matami Segi Masakasi Awang but Hata Yamna Awang of performing art Amoina Hangat lamba adum bai mang the family mam loin family I mean among hana panjaroi I langja batarani makhui sing Manipur lengak na thasi taramathoy da thokiba order amagi matung ina lamdam asigi tongan ba phurup ki lol taret haibadi anal paite rongmai paumai tangkhul thadau amadi maitai lon tamningba singdagi application kauri hariba lol tambagi matam asi Tha anigi oibaga luinana trainees singda lupa lising manga pigani hairiba senfam asi matam matamgi oina honglakpasu yai haina language planning and implementation Manipur gi director L Nanda Kumar na thokpa serol amana khangal lakle serol adugi matungina applicant singna chahi yankhai gi makhada leiba oigadabani course asigi damak www.dlpi.mn.gov.in dagi akupa marol khangba yagani loinana application format amadi prospectus na chingba yengba yagani hairi Manipur lengak na September thada oza mapan order thoktuna Sagolmang Higher Secondary School da posting pi khraga oza taruk amadi join sungtau tawduna makhoi orders de tawramle Manipur da education minister amadi director dagi hena sawbo oza kya leiramle lairik takning daba oza sing masana khangna oza oibadagi tokpi khro haina Social Students Union of Manipur SSUM na akanba wafam thamdakli nasila lambung da leiba Social Students Union of Manipur gi office ta pangthokiba Paugi miphamda SSUM gi President S. Yaimana hai. Lengak na mahiroi lairik tak na posting pi khraga join sungtau tawdana order adu state tawbangamba mioi sing adudi Rabia Kundaibam Yumkhaibam Sonia S. Hiramoti Rekha Kumari Mosina Set amadi Roxan Ningsanne makoi singasina Education Minister amadi Education Department dagi hena chawre habisi masina mayek singlakli oza tarwasi ki macha masu singlenga ki mahei tampham sang singda tamlam lagadi masigi phibam si oiram dabasu yai mahiroi larik takning daba oza natana oza saba oza gi maikhum upamioi kharana singtha ningai oiraba oza gi sinfamasi lan uhandawri haike yai mana makha tana hai Manipur lengang na school pangtha hansi phagat hansi mission chatharak pasi lup asina Thagali adubu mission asi Imphal Mayol-dagi haidokiba lengaki mahai tampham sangsingdadi yauba ngamdre masi laibak thibani lengak na oza singi rationalization tawgani haibadusu ngasi hayeng loisinbagi wafam leite masi ngairingai oza watuna leiriba school kayadadi mahiroi singdi lairik tamba fangdabagi fibamda leire Sagolmang Higher Secondary gi class 10 Sagolmang Higher Secondary School ge class 11-12 ki physics mathematics history home science ki oza amata leitriba se numit nini gi manung da thabi unatrabadi mahiroi singda loinana akanba khongjang changsingani amaromda handak lengak na primary teacher lising ama kauna kaurakpa se
थागतली अदुबु मसिगी क्राइटेरियादा TET pass tauba oigadabani haibasi TET di chahi khudingi pangthokpa ngamdana lakli TET pass tauba singi amadi professional course pass tauba singisu khudong saba pibiu mamangda laukiba graduate teacher gi result lauthokpiu amadi waliba oja sing makha tana launaba thawak paikhatpiu haiki Government school da tamliba mahiroi sing da yengiba mityeng asi khenaba mityeng amada yengbagi thawong amakha aikoi da uba fangi sakolma higher secondary school gi oza waliba si hapiu haidana aikoina mamang thakta gi honu so haijaraga su laklaba haidiba oza sing asi tasengna aikoi gi education department si dai sida director dagi EM dagi hena chawba oza oina oiraba mali mokoi singjina te order ga tawdana tawrisi masi sengna hairaga de laibak yamda thibani sakolma higher secondary school gi higher secondary da subject mari gi oza laitabida mahiroi singna larik tamba karakpa haibase larik tamba gi mahaw fanglumgadra mahiroi singi khongjang mari lainaba department singna chewa pibigano laibaba mahiroi singi khanbiduna haibo subject sing sigi oza sing se athubuda thabiu rationalization gi thong honorable EM na honabiri masigi damakta choi koi agat pa phongdok chai tawbatabu hairiba rationalization si Assam Rifles की तमेंगलोंग बटालियन ना हेडक्वार्टर 22 सेक्टर AR IGAR इसकी मिटिंग मखादा नुपा अमदी नुपी Assam Rifles अमदी आर्मी की रानी गाइडेंसिंग ट्रेनिंग प्री रिक्रूटमेंट ट्रेनिंग कैंप ngasiदगी पांगथोकपा हौख्रे तमेंगलोंग की मनुंग हंजन बमफम सिंगदा लेबा नहा सिंगबु मपुंग फाना एनरोलमेंट तौहन्नबगीदमक ट्रेनिंग कैंप असि ngasi अक्टोबर की तांग 19 दगी हौरगा नवेम्बर की तांग 32 फावबा चथगदबनी ट्रेनिंग असिदा मियोय चहुमना सरुक यानबगीदमक रजिस्ट्रेशन तौरख्रे ट्रेनिंग असिगीदमक ngasiदगी मथौ ताबा डॉक्यूमेंट अमदी मेडिकल चेकअप तौबा हौख्रे ट्रेनिंग असि लोइरबा मतुंगदा सर्टिफिकेट सिंग खुशिनगनी हाइना ऑफिसर इंचार्ज ना हाइरी कुकी स्टूडेंट्स ऑर्गेनाइजेशन KSO कामजोंग डिस्ट्रिक्ट सेंदुना पोपी पाम्बी पाक्तकना थाबा लेपनबगी मतंगदा अवेयरनेस कैंपेन अमा कामजोंग डिस्ट्रिक्ट की चासाद विलेज कम्युनिटी हॉल दा पांगथोखरे पांगथोकलिबा थोरमदुदा होलिस्टिक डेवलपमेंट कुकी बैप्टिस्ट कन्वेंशन की डायरेक्टर डॉक्टर सैलेन कप हाउकिपना हेल्थ एंड रिलीजन पर्सपेक्टिव ऑफ पोपी कल्टिवेशन की मतंगदा अतुका जस्टिस फाउंडेशन BIS चैम्बर की एडवोकेट थांगलेनमांग हौकिपना लीगल पर्सपेक्टिव ऑफ पोपी कल्टिवेशन की हिरमदा वांगांखी इसै नोंमाय यावना पांगथोकिबा थोरमदुदा मियामना सरुक यादुना माय पाखनखिबगीदमा KSO कामजोंग डिस्ट्रिक्ट ना थागतपसु फोंदोरकले नुंगतिगी फोंगबा पाउचे अमगी हौकिबा सेप्टेम्बर की तांग 19 की चेफोंगदा MLPCC2 Urge for Use of Maitai Mayak in Assam haina headline thaba paugi kalamatuda MLPCC की वफमदु अपोक्पा मरुकी अहन तारानी थोई की लुचिंगहन नाउरिया अमुसनाना सौगतली हाइना इसिलखिबा वफमदु युमफम याउदबा सासेनाबा वफमनि हाइना लुचिंगहन नाउरिया अमुसनागी माइकागी थमोय सोकना पेंदबा फुंगतोरकले वफम मसिंगसे असम की हाइला कांदी की लाइश्रम खुनगी हौना संग अपोक्पा मरुकी ऑफिस ता पांगथोखिबा पाउगी मिफम अमदा लुचिंगहन नाउरिया अमुसनाना फुंगतोखिबने करिगुंबदा पाउचेगी माइकाइदगी लाना फोंगबिखिबा ओइरमलबदी अथुबा मतमदा मियामदा सेंगदोरकनबा खंगलकले MLPCC की वफमदुबु अपोक्पा मरुकी अहन तारानिथोई की लुचिंगहन नाउरिया अमुसनागी माइकाइदगी यानिंगदबा फोंगदोकपा चेरोल अमसु पिसनख्रे हाइरी Naga Students Union Chandel NSUI na sinduna thasi tang 13 na 13 fawba Chandel da pangthokiba anisuba inter-school sports and literary milisingani kunithoi mapung phana amadi mai pakna pangthokiba da selgi mateng panglakiba TAN Hills ki minister led pau hauki PHED minister Elsa Sindro social welfare minister Stingo Chandel ki MLA SS Oles amadi Chandel ki GCM Rajkumar bu union asina thagat pa fongdorakli loinana union asina district asina leiba tongan ba department kya na laukiba thodang gi dama union asina thagat pa fongdorakle marak thatna ten ba break amatang lawjari Electric laktabana maram oiduna asabe ising phanglor haibi nungsa thiningai leitraba Thompson solar water heater contact number 9612391300 and 9862669522 Aikhoigi address Hairanggoidong Nithamcha Karong Impal West Amukana taramnoksari makhataba pau Gujarat Assembly ki mifam naksalakpaga loinana
Bharatiya Janata Party BJP na lengakpa state aduda chahi yamada chakthong gas ani yumthong khudingi lemna fanghalagani haina lauthokre wafamase Gujarat Education Minister Jitu Bhagani na fangdokladuna yum palabi nupi singda lupa koti listing amagi relief fund fangani hairi Gujarat yum palabi nupi lak kuntranipan rom lei makhoigi yaifanaba khallaga sakthong gas su lemna pina bakongthang lokhatbani haiki All Jiribam United Clubs Association Azukagi Matam Sangna Advisor ki Thawpuramba Jiribam gi IB Lekai degi hena Wi-Fi chahi Humbudrani Thoina Ngarang Masagi Anaba Amana Maram Oiraga Ikhangkhanghodana Lekidabada Ajukagi Educative Body na Ajukagi Office ta minute ani tumina leptana awawa fungdokre Laikidabagi Thawaina Mapugi Laikolda Ingna Chikna Lairasanu Haina Mapugi Mapamda Thawni Kibaga Loinana Imung Manungi Awabadasu Ajukana Sarokya Jari Haina Ajukagi Vice President Thokpa Serol Amana Haidi Kimax ke mityang makhala thang ta de observation committee na haukiba chahi lisingani taranipan gi hauduna tongan pandam gaya galoina na pangthokton lakpagum satliba chahi asigisu haukiba tang tara taruk tagi hauduna thang ta for an ethical way of life haiba pandam da handak chahi gi oina pangthorakliba thang ta gi numit thabungi sarukamo oina ngasi humni chanba numita pakhang bahuyala long sindam sang bahula si awang khuno branch ta pangthokre ngasi gi thoromadu da thang ta de observation committee gi chairman Laitan Them Dhamendra Maitai amasung Brahmachari Mayum Biki Sarma na Mahairoi Singh amadi Sindam Loi Singda Thang Tana Aikhoigi Khunai asida laurakliba thaudang singi matangda sugaina khanganki amadi Thangta for an ethical way of life hairiba pandamasigi matangda su machak khaina takpi tambiki loinana Thangta gi Mahairoi ama oina Khunai ama sengatpada tawgadaba amasung tawroidaba singi matangda su khanganki Hawjik sanabagi pau lobirase Sanabagi pau pisari Sepak Takraw Federation of India gi midyang makhada West Bengal na yumbu oiduna tha sigi tara taruk tagi hauduna satharakli ba kontrani thui suba senior national Sepak Takraw championship men and women gi ngasi sanaki ba nupi kanglup ki match ta Manipur na Uttarakhand Gujarat Goa amadi Andhra Pradesh pu Reguset Anishino da maithiba pikre nupa kanglup ki match tana Manipur na Maharashtra yumbu West Bengal Jharkhand Uttarakhand amadi Telangana bu Reguset Anishida maithiba pikre Manipur Kang Association Sinduna Tha Sigi Ani Dagi Kang Khot Taranipan na Group Tarukta Saruk Yaraga Ibudo Pangalba Kangsang Khundrak Pamda Chatharakliba Humpumanga Suba Sar Churachan Singh KCSI CBE League Kam Knockout Kang Tournament King Asi Sanakiba Match Ta Iraima Kang Khot Pishum Mai Pakre Match Asida Iraima Kang Khot na CRC Kang Khot Khundrak Pambu Panjil Kunmanga Kunda Maithiba Piki Hayeng Klasa Kainau Kang Khot Amadi Lak Thangweiban Kangkhut Thengnagani All Manipur Football Association Sinduna Artificial Turf Ground Team Tarina Saruk Yaraga Lamlong Thokhong Artificial Turf Ground Satharakliba A Santa Midai Memorial 13 Senior Women's Football League ngasi Sanakiba ahanba matchta Kripsa Nauremthongna ICS Ireng Bambu goal ahum sinoda maithiba pikhi atopa match amadana YWC Langthabal bu goal ama sinoda ESU wangkhaina maithiba piramki likasigi makhataba match tangkun gi ayuk pung nipan tabada ICS Ireng Bam amadi MPSC Manipur Police ka sanaragani ayuk ki pung tarada bada Kripsa Nauremthong amadi Upsa Pukhauna sanagani Imphal West District Football Association Sinduna Saliba Thasigi Tarani Thogi Team Taret Nasaruk Yaraga YWC Malungi Groundless Tatharakliba Taramathoi Suba ke Karnazin Memorial 2nd Division Football League ki donor oiriba ke Kuber Singna League Haudopa Numita Masagi Anaba Maligi Laikidabada Imphal District Football Association official Singna Tumina Minani Tumina Leptuna Awawa Fungdoki Hairi Loinana Imungunungi Awaba Saruk Yari Haina Serol Amada Kangalakli National Football gi sanaroi ama oiramba uripok ni thokhongjam lekai dagi ningombam birian na ikhang khanghaudana tha sigi tang tarani thoida masagi sangai da lekidabada All Manipur Football Association awaba fungdorokli lekidrabagi thawaina ingna chikna ishurgi mafamda lairunaba amadi imung manungi awaba da sarok yari haina amfa gi General Secretary na thokpa Serol amana hairi Imphal West Football Association Sinduna Saliba Thasig Taramare Dagi
Hauduna YWC Malungi Ground da Team Taratarukna Group ani da Saruk Yaraga Satharakli ba Manga Suba SS Mani Sarma Memorial 3rd Division Football Tournament ki ngasi sanaki ba ahanba match ta SJC Salamna MSC Malombu goal 35 da maiti piki match asi mai pakraba SJC Salamgi goal singdu Indrajit na goal taruk chanbangam ki Ajit Kumar amadi Mustafa na goal ahum chanbangam ki Ronaldo na goal ani amadi Arlex na goal ama chanki lig asigi ngasi sanaki ba atopa match amadana KSYC hyang thangna PTCC patsoi bu goal ani amada maiti piki match asi mai pakraba KSYC hyang thangi goal ani andudi E Albert amadi M saitamna match ki minute Kuntraga second yang kai taruk sakpada mathang sitna chanki lig asigi match tha sigi kungi numityung bamatung Minute nifu manga satpada Wafa Wangoy amadi YSC Urem Bamna Sanaragani Nungtil Pung Animakai Tabada KALYC Chajing Karam amadi SJC Salamna Sanaragani Ay ngasagi pa omong lawbirasi ngasi nomagi ay ngasagi pawda ngasi Manipur da khwaidagi sabagi chang ngasi degree Celsius 19.2 ani oiki khwaidagi ingmana degree Celsius 19.8 oiki ising manil yawbagi changna ayukta chada 37 amadi dungthildana chada humpu humdoi oiki nong subagi sangna millimeter 0.2 ani oiki dasilapada maruiba paom kan epizari Kumjali Singani Kunithoi Kunhumdoi dagi Haugadoriba Pradhan Mantri Jana Vikas Karyakram PMJVK gi dama Lakadoriba Chahi Manga gi oiba Perspective Plan semnaba Chief Minister N Birena Mayai Tangbal Loduna Mifam Pangthokre ISCOM gi video journalist amadi mahaki mamanaba mu wetek tawbada January ba miyoyani ngasi CGM Imphal West puthoklaba madung numit 15 ni judicial custody da remand longthakre Kanglaipa kasiki culture tradition identity amasung demography sing yamna top topi atopa mapan gilam singa yamna khenai haina Minister Dr. Shapam Ranjan na hairi Southeast Asia da Manipur na ahan ba assembly from kiban numina sibuning sing from thoi haina mahut amadi RD and PR Minister Yumnaung Khemjan na hairi amadi miyoi kharana insillaga masagi apamba khara fangnaba honabada aranba thabak thorom tawiba sing khudakta lepkadabani haina kwairamban nupi kaichal sinfam amadi sattam kanmalluki secretary Tinguzam Ongwi Rani na akanbu warning tawkhre IS News na pizza bangasi nomagi oiba pau matanga si loizare biling tabiri basingbu amuka na khurumjari